oil pump sing thong lon bai khongjang asi hek khokibadagi black ta petrol liter amada lupa samaga yankhai dagi na sani fawba yoningba mongda yonduna apam mongda karbar tongnarakli thokliba kangluki irang achina chaitheng kya piduna awaba mayuk nari kaitanja asidida khun ngakliba amadi sathok sasin tawdraba yadraba tangai fadraba thabak thorom kya sathok chariba lanai singda awaba kya pikhi petrol bu black market yoliba Karbawala singiri nungaiba kumai amagumna yoningba mamanda petrol sing asi yona rakhibani numit humni chupna manipur da oil pump sing thong lon gani haina all manipuri oil pump dealer association ngarang dagi sangsilakhiba khongjang handokre ngasi Imphal da leiba hotel nirmala da khongjang asiga mari leinana association gi mifam ama pangthokuna khongjang handokpugi warep asi lokhibani mifam adu loyaba matungda pomis singda association gi maikai dagi phongdokhibada lamdam asigi CSO singna haijarakpa amadi irang na maram moiraga miyamna thingnariba awaba sing yenglaga khongjang handoknabagi warep lokhibani adubu makhatana oil pump singda lup amadi lanai miyoi singna puba thangba ngamloidaba sel gi demand tobiganu hainasu appeal tobaga loinana dealer singi maikai dagi dealer singi khudong sadaba kokhannaba thabak pakhatpiu hainasu oil company singda taksilagi